lamdam asid thoklibe irang asi loisindri fawba Manipur Kaichal Fambi apunba lupki ima singna 35 suba Lok Sabha mikhalda siruk yadaba haina warip lokre hiram asiga mari lainana Manipur Kaichal Fambi apunba lupna sinduna Kwairambal Kaichal number 2 da ngarang pangthokiba pawgi mifam amada Manipur Kaichal Fambi apunba lupki General Secretary YEV Yaimina Hai mamang chehigi me ahumdagi thokhiba tha 13 faraklab irang asida thokleba laibak thiba thodok sing ase aikhoigi mitmangda thokhiba ngaktani thokriba thodok kaya adu mama oibi singi thamoida chuduna lehauragadaba kawbu ngamdaroidaba amani thodok sing ase kauktoklaga mikhalda mai unsinduna mikhalgi damak chen chongdana hotnari hauzik mitai aikhoi tampaki mafam khara khak natana khong thangdokfam leitrabani Mitai natraga maitai furuk asi ngayok chafuda yokpa ngaga pangkhak oiduna leiribani irang asida ching amasung tampakta manadaba miting na yengduna tampak khaktada mi fami pun joina tawriba asi laibak thibani mikhal asida mirep amana hekta na mai paklabasu yare maitai furuk asi hinglibra natraga sirabra haibase isa isa na hangzagadaba khwaidigi chawbo hang oi mama oibi singda chakliba mai asi kanana muthatkani Misi mina thokriba mayam adu karamna kauktok pangamgani maram aduna state asida tangdu leitaba purak trifawba mikhal asida saruk yararoi hainasu mahangna phongdoki Megi tang ahumdagina tha 13 phazalaba sigi manungsida tawriba mayam se punamak se akhoigi mitki mamangda ngaktani thokiba thodok wathok laiba situation Lan tawraga lakiba haujingna bot ki damakta lan lekiba punamak se akhoigi thamoidane kawbu ngamraroi daba mampham mamani haujikti bot ki ne haidana magi party gi hau launa songdana tawraiba khudimak se khoi thamoi kaire amana wairo hakoidi khudimak se Manipur imagi damakta ni khallaga tawkiba ngaktan tiagi aski saina kainona electric shock tawkiba bomb top thadakhiba Tiagi aski maiku mayam sai khiba mayam do aduna ne akoigi ima singsi ne masada phau khiba saina mayam do loina phagwi ramgani haibase akoi isa maksu yaw khiba ngakten haidana kanati punamak sigi mayam sigi awaba sai theng mayam se sina ne akoi dine bot asi yawjara ro haibani apan amana oiro adugi damakta di akoi da di karim da khena ba laite ima leibak Manipur se kan bani akoi na pamjari badi Before Maduda Saruk Yakiba, Manipur Kaichal Fambi Apun Baluki President, Oinam Belasini Nahai, Mikhal Saruk Yararoi Haina Apun Bufirep Laurakliba Ase, Lamdam Asida, Tangdu Leitaba Purak Pangam de Bagini. Lengap Nawaroi Sing Puraktan Nakbigani, Puraktabana, Relief Camp to Ladyba, Mioi Sing Hingbagi Punse, Mami Samhanduna Tamli. Miyamgi Apambagi Wangmada, Namfudo Mikhal Dipang Tokibayai, Adubulandi Loshin Bangam Loy. Irang asida maribak ki damak thawai thakraba icha isu sing adasu miyamna ningsingbagi tangai fadaba lei hainasu bhagna phongdoki ngasi akhoi Manipur gi thokliba hojik paliba sarkar sina lan gi waroi san ama lo chambiraka bol ase tawba taragadi akhoi miyam gi apenbo oigani haibase mamanga so akhoi hanna ayama matamda haiji adubu waroi sandi poraktana Bona hana tawsalaga liri kemda leiriba awana na khanglaba mami samlaba mi dong thamliba se asigi wahang pakhum ma lo chandana bhota thawa yam yawba bot kini hairagadi miyam punamak se loinamak yani hainaga matagum sinanariba mawong asi ubada akhoigi Manipur Khadem Fambi apunba miyam gi apunba warep na lawjaraga bot ase akhoigi handaki chungyaw yawjaro